ꯄꯥꯝꯃꯨꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯕꯅꯤ꯫ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯥꯝꯃꯨꯕꯅ "ꯁꯦ, ꯏꯁꯤꯡ ꯕꯣꯇꯜꯁꯦ ꯃꯅꯨꯡꯗ ꯄꯨꯁꯜꯂꯣ, ꯑꯗꯨꯒ ꯃꯤꯁꯇ ꯄꯤꯌꯨ." "ꯑꯦ, ꯀꯀꯥ, ꯅꯪ ꯄꯤꯖꯧ ꯌꯥꯗ꯭ꯔꯣ? ꯅꯪ ꯑꯗꯨꯝ ꯄꯤꯔꯣꯁꯦ." ꯄꯥꯝꯃꯨꯕ ꯋꯥꯇꯔ ꯕꯣꯇꯜ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ "ꯊꯦꯡꯀ꯭ꯌꯨ ꯀꯀꯥ." ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ "ꯃꯤꯁ, ꯑꯩꯈꯣꯏ ꯀꯀꯥꯅ ꯄꯤꯔꯛꯄꯅꯤ ꯇꯨ." "ꯊꯦꯡꯀ꯭ꯌꯨ." ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯊꯦꯡꯀ꯭ꯌꯨ. ꯁꯦ, ꯅꯪꯒꯤ ꯆꯣꯀ꯭ꯂꯦꯠꯅ ꯁꯤꯗ ꯂꯩꯔꯦ. ꯂꯥꯛꯑꯣ, ꯂꯥꯏꯔꯤꯛ ꯄꯥꯊꯔꯁꯤ." "ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯑꯦ, ꯃꯩꯇꯩ ꯃꯌꯦꯛꯀꯤ." "ꯄꯨꯊꯣꯔꯛꯑꯣ, ꯇꯧꯊꯣꯛꯑꯁꯦ." ꯄꯥꯝꯃꯨꯕ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯝꯃꯨꯕꯅ "ꯏꯇꯩꯃ, ꯆꯥ ꯑꯝꯇ ꯊꯛꯀꯦ." ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ "ꯀꯩꯅꯣ ꯇꯥꯇꯣꯟ, ꯉꯁꯥꯏꯗ ꯊꯛꯈꯤꯗ ꯉꯥꯏꯔꯤꯗꯥꯏꯅꯦ." "ꯍꯩ, ꯑꯗꯨꯅ ꯁꯨꯝ ꯊꯛꯄꯅꯦ, ꯍꯧꯖꯤꯛꯅ ꯃꯇꯝ ꯑꯣꯏꯔꯛꯄꯩꯅꯤ." ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ "ꯇꯥꯇꯣꯟ, ꯅꯪ ꯆꯥꯗ ꯌꯥꯝ ꯆꯣꯞꯃꯟꯈ꯭ꯔꯦꯀꯣ ꯑꯋꯣꯏꯕ." ꯑꯍꯤꯡꯕꯤꯅ ꯑꯃꯨꯛ ꯅꯣꯛꯂꯒ "ꯁꯦ, ꯁꯤꯗ ꯂꯩꯔꯦ. ꯅꯤꯡꯊꯦꯝꯗꯤ ꯇꯨꯏꯁꯟ ꯇꯧꯍꯧꯔꯤꯕ꯭ꯔꯣ?" "ꯈꯪꯗꯦꯗ ꯏꯇꯩꯃ, ꯑꯩ ꯎꯔꯝꯗ꯭ꯔꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯏꯪꯕꯤ ꯆꯥ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯏꯪꯕꯤꯅ "ꯁꯦ, ꯆꯥ ꯊꯛꯑꯣꯁꯦ." "ꯏꯕꯦꯝꯃ, ꯊꯣꯏꯕꯤ, ꯁꯦ, ꯆꯥ ꯊꯛꯁꯤ." ꯆꯥ ꯀꯞ ꯌꯥꯎꯕ ꯇ꯭ꯔꯦ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯑꯏꯪꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯦꯝꯃ, ꯇꯨꯏꯁꯟꯁꯦ ꯊꯥ ꯐꯥꯈꯤꯕꯗꯗꯤ ꯉꯥꯏꯔꯤ, ꯆꯥꯡ ꯅꯥꯏꯗ꯭ꯔꯦꯅꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" ꯊꯣꯏꯕꯤ ꯑꯏꯪꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯅꯣꯟꯊꯈꯤꯕ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯒ ꯈꯨꯝꯂꯛꯏ꯫ "ꯏꯅꯝꯃ, ꯌꯨꯝꯗꯁꯨ ꯎꯁꯣꯞ ꯑꯃ ꯂꯩꯕꯒꯤ ꯇꯧꯕꯅꯤ, ꯌꯨꯝꯁꯨ ꯂꯥꯞꯄꯁꯤꯗ." "ꯍꯣꯏꯅꯦ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯕꯁꯤꯗꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯗ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯂꯗꯤ ꯐꯩꯗꯅ." "ꯐꯔꯦ, ꯇꯧꯔꯣꯀꯣ." ꯑꯏꯪꯕꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯒꯨꯝꯁꯨ ꯇꯧ, ꯏꯀꯥꯏꯒꯨꯝꯁꯨ ꯇꯧ, ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ꯫ "ꯑꯩꯅ ꯏꯅꯝꯃꯗ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯕꯤꯒꯗꯧꯏꯅꯦ. ꯑꯐꯕ ꯃꯤ ꯅꯠꯇꯦ ꯃꯗꯨꯏ ꯅꯨꯄꯥꯗꯣꯀꯣ, ꯄꯩꯁꯥ ꯄꯥꯏ ꯀꯥꯏꯅꯒ ꯃꯤ ꯎꯁꯤꯠꯇꯕꯤꯒ ꯇꯧꯔꯗꯅ ꯈꯪꯅꯤ." ꯅꯤꯡꯊꯦꯝꯅ "ꯃꯤꯁ, ꯂꯣꯏꯔꯦ." ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯁꯦ, ꯃꯦꯠꯁꯀꯤ ꯅꯣꯠꯕꯨꯛꯇꯣ ꯁꯤꯗ ꯄꯤꯔꯛꯑꯣ." ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯑꯁ, ꯋꯥꯠꯂꯤꯅꯦ. ꯄꯨꯡ 5 ꯇꯥꯕꯗ ꯉꯥꯏꯔꯤꯕ. RKꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ." ꯄꯥꯝꯃꯨꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯗ ꯐꯣꯟ ꯇꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯍꯜꯂꯣ, ꯀꯩꯗꯧꯔꯒꯦ?" "ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯤ. 30 ꯃꯤꯅꯤꯠꯁꯃꯨꯛ ꯂꯩꯔꯒ ꯑꯣꯏꯅ ꯁꯥꯟꯅꯁꯦ, ꯅꯠꯇ꯭ꯔꯗꯤ ꯇꯥꯐꯝ ꯈꯪꯗꯔꯣꯏ. ꯂꯝꯕꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕ." "ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ." ꯆꯠꯈ꯭ꯔꯄꯣꯠꯅꯤ, ꯀꯔꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ꯫ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯠ ꯂꯪꯁꯜꯂꯤ꯫ ꯁꯣꯐꯥꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯁꯥꯡꯅ ꯑꯃꯨꯛ ꯍꯤꯞꯄꯤ꯫ ꯄꯨꯡ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯨꯡꯗꯨꯁꯨ ꯄꯥꯝꯃꯨꯕꯅ ꯉꯥꯏꯕꯅꯔ ꯀꯩꯅꯣ ꯁꯨꯡꯆꯠ ꯆꯠꯇꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯄꯥꯝꯃꯨꯕ ꯁꯣꯐꯥꯗꯨꯗ ꯎꯏꯊꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯣꯜ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯦ꯫ ꯄꯥꯝꯃꯨꯕꯅ "ꯍꯜꯂꯣ, ꯑꯁ, ꯑꯩꯗꯤ ꯎꯏꯔꯨꯔ ꯃꯥꯜꯂꯦꯍꯦ." "ꯀꯩꯗꯧꯔꯒꯦ? ꯊꯕꯛ ꯌꯥꯝ ꯋꯥꯔꯕꯣ?" "ꯑꯗꯨꯏ ꯅꯠꯇꯦꯗ, ꯁꯨꯝ ꯍꯤꯞꯂꯝꯕꯅꯦ, ꯑꯗꯨꯗ ꯎꯏꯔꯨꯔꯦ." ꯄꯥꯝꯃꯨꯕ ꯐꯣꯟꯗꯨ ꯄꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯦꯝ ꯇꯨꯏꯁꯟ ꯇꯧꯔꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯗ ꯏꯪꯉꯛꯏ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ 6 ꯍꯦꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯑꯗꯨꯒꯁꯨ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯂꯣꯏ ꯁꯣꯏꯔꯦꯗ ꯁꯤꯗꯤ." "ꯀꯔꯤꯅꯣ ꯁꯣꯏꯔꯤꯕꯣ?" "ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯍꯅꯨꯊꯪꯗꯅꯦ ꯁꯣꯅꯣ ꯆꯨꯗꯧꯔꯦ. ꯍꯟꯗꯛ ꯅꯪ ꯃꯑꯣꯡ ꯇꯧꯔ ꯃꯥꯜꯂꯦꯕꯣ." ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯇꯧꯔ ꯃꯥꯜꯂꯦ ꯅꯠꯇꯦꯅꯦ, ꯇꯧꯔꯕꯅꯤ. ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯤꯡꯊꯦꯝꯒꯤ ꯑꯣꯖꯥꯅꯦꯅ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯂꯣꯠꯅ ꯉꯥꯎꯁꯤꯜꯂꯤꯔ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ." "ꯑꯁ, ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯁꯨ. ꯅꯪꯅ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩ ꯎꯔꯦ. ꯃꯍꯧꯁꯥꯅ ꯅꯪꯁꯦ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯖꯕꯅꯦꯕ." "ꯀꯥꯏꯗꯩ ꯔꯣꯃꯥꯟꯇꯤꯛꯅꯣ, ꯃꯁꯥ ꯈꯪꯗ꯭ꯔꯤ. ꯈꯪꯍꯟꯕꯁꯦ ꯌꯥꯝ ꯂꯨꯗꯧꯔꯤ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯃꯦꯅꯦꯖꯃꯦꯟ ꯇꯝꯃꯛꯏ ꯅꯠꯇ꯭ꯔꯣꯅ? ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯀꯣꯛ ꯊꯥꯗꯧꯏꯕꯣ." "ꯁꯤꯗꯗꯤ ꯌꯥꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯌꯥꯝ ꯂꯨꯕ ꯇꯣꯄꯤꯛꯅꯦ ꯂꯞꯁꯦ. ꯈꯤꯇꯪ ꯁꯣꯏꯕꯗꯅꯦ ꯂꯥꯏꯐꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯣꯏꯕ." "ꯌꯥꯔꯦ, ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦ.
ꯂꯪ ꯉꯥꯡꯗꯠꯇ꯭ꯔꯕꯅꯤ ꯏꯇꯥꯎ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯃꯇꯝ ꯌꯧꯔꯦ ꯈꯪꯅꯒꯦ ꯈꯜꯂꯒꯗꯤ ꯑꯊꯨꯕꯗ ꯈꯪꯅꯅꯕ ꯍꯣꯠꯅꯧ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯨꯝꯁꯤꯗ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕꯁꯤꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯑꯉꯥꯡꯅꯦꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯅꯤꯁꯨ ꯅꯠꯇꯦ ꯑꯁ ꯌꯥꯔꯦꯁꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤꯁꯦ ꯑꯩꯁꯨ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯂꯥꯛꯄ ꯎꯕꯗ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯃꯤꯁ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯀꯥꯗ ꯑꯩ ꯇ꯭ꯌꯨꯁꯟꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯣ ꯀꯀꯥꯅꯗꯤ ꯏꯅꯝꯃꯗ ꯍꯥꯏꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩ ꯇ꯭ꯌꯨꯁꯟꯁꯦ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯇ꯭ꯌꯨꯁꯟꯁꯦ ꯇꯧꯗ꯭ꯔꯒ ꯑꯩ ꯆꯔꯥ ꯍꯦꯟꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩ ꯍꯌꯦꯡꯗꯒꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯑꯔꯣꯏ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯉꯪꯉꯛꯏ ꯄꯥꯝꯃꯨꯕ ꯈꯪꯂꯩ ꯑꯦ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤꯁ ꯑꯩꯒꯤ ꯃꯤꯡ ꯃꯤꯁ ꯀꯧꯗꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯃꯤꯁ ꯀꯥꯏꯅ ꯀꯧꯔꯒꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯔꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯅꯠꯇꯦ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯀꯤꯁꯨ ꯇꯧꯗꯦ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯀꯣꯟꯅ ꯇꯞꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯛꯑꯣꯏ ꯑꯩ ꯊꯝꯃꯦ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯝꯖꯤꯜꯂꯤ ꯔꯣꯁꯅꯤꯅ ꯑꯁ ꯅꯪꯁꯨꯕ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯃꯥꯅ ꯀꯩꯝꯇꯐꯥꯎ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯌꯥꯔꯦꯅꯦ ꯃꯥꯁꯨ ꯀꯥꯎꯕ ꯑꯣꯏꯔꯤꯅꯤ ꯀꯥꯎꯕ ꯅꯠꯇꯦ ꯃꯥꯏꯗꯣ ꯑꯩꯈꯣꯏꯕꯨꯅꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯕꯩꯅꯦ ꯑꯁ ꯇꯣꯛꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦꯗ ꯑꯩ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯖꯥꯠꯅꯣ ꯌꯥꯗꯦꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯅꯥꯇ꯭ꯔꯪ ꯆꯠꯂꯦꯁꯦ ꯆꯨꯝꯃꯦꯕ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯤꯁꯦ ꯇꯜꯂꯦ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯁꯨ ꯄꯥꯝꯃꯒꯨꯝ ꯇꯧ ꯁꯣꯅꯣꯁꯨ ꯆꯨꯇꯛꯂꯛ ꯇꯧ ꯀꯣꯏꯔꯒ ꯍꯥꯃꯨ ꯇꯥꯔꯒ ꯑꯃꯨꯛ ꯇꯣꯛꯇꯅꯀꯣ ꯑꯍꯤꯡ ꯑꯗꯨꯃ ꯄꯥꯝꯃꯨꯕ ꯇꯨꯝꯊꯕ ꯌꯥꯗꯦ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯣꯏꯅꯕ ꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯑꯩꯕꯨ ꯏꯟꯊꯣꯛ ꯑꯣꯠꯀꯗꯧꯔꯤꯗ ꯃꯥꯏ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯈ꯭ꯔꯤꯗꯨꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤꯗꯨ ꯑꯍꯤꯡꯗꯨ ꯇꯨꯝꯁꯤꯟꯕ ꯌꯥꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯊꯣꯛꯂꯒ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄꯩꯁꯥ ꯄꯥꯏ ꯀꯩꯅꯒ ꯎꯁꯤꯠꯇꯕꯤꯒ ꯇꯧꯔꯗꯅ ꯑꯩꯗꯒꯅꯦ ꯕꯦꯚꯥꯔꯒ ꯇꯧꯕꯤꯔꯤꯅꯦꯕ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯅꯤ ꯀꯥꯏꯅ ꯑꯗꯨꯒꯗꯤ ꯃꯋꯥꯁꯨ ꯂꯧꯕꯤꯗꯦ ꯇ꯭ꯌꯨꯁꯟꯒ ꯑꯃꯠꯇ ꯆꯠꯂꯣꯏ ꯃꯗꯨꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯗꯨꯁꯨꯅꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡꯅꯤ ꯆꯠꯂꯣꯏ ꯇ꯭ꯌꯨꯁꯟꯒ ꯑꯝꯇ ꯑꯍꯤꯡꯗꯨ ꯄꯥꯝꯃꯨꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯃꯛ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯄꯥꯝꯃꯨꯕ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯒ ꯄꯥꯝꯃꯨꯕ ꯃꯑꯣꯟ ꯈꯜꯂꯛꯄ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯥꯆꯪꯗꯦ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗ MU ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯏ ꯊꯣꯏꯕꯤꯁꯨ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯄꯗꯨ ꯄꯥꯝꯃꯨꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯦ everything is same ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯈꯦꯠꯅꯕ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯄꯥꯜꯂꯤꯕ ꯊꯃꯣꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯃꯥꯟꯅꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯤꯗꯅꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯁꯦ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯧꯔꯛꯏ ꯍꯣꯇꯦꯜ ꯌꯧꯗꯨꯅ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯝꯊꯩ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯑꯃꯨꯛ ꯈꯤꯡꯏ ꯊꯣꯏꯕ ꯍꯥꯊꯨ ꯆꯪꯂꯛꯏ ꯁꯥꯔ ꯀꯔꯤ ꯀꯣꯐꯤ ꯑꯝꯇ ꯊꯛꯀꯦ ꯍꯣꯏ ꯁꯥꯔ ꯄꯥꯝꯃꯨꯕ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇ ꯊꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯨꯕ ꯅꯨꯄꯤꯁꯦ ꯑꯐꯕ ꯑꯝꯇꯗꯤ ꯌꯥꯎꯗꯦꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯄꯥꯝꯃꯨꯕ ꯅꯪ ꯅꯨꯄꯤ ꯍꯩꯅꯗꯅ ꯑꯗꯨꯝ ꯂꯩꯗꯧꯔ ꯃꯥꯜꯂꯦ ꯊꯣꯏꯕ ꯐꯠ ꯆꯪꯂꯛꯂꯒ ꯀꯣꯐꯤꯗꯨ ꯃꯃꯥꯡꯗ ꯊꯝꯃꯤ ꯊꯣꯏꯕꯅ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯣ ꯌꯥꯔꯦ ꯄꯥꯝꯃꯨꯕ ꯀꯣꯐꯤꯗꯨ ꯇꯥ ꯄꯥꯏꯈꯠꯂꯒ ꯐꯠ ꯇꯛꯆꯤꯜꯂꯤ ꯁꯥꯃꯟꯕꯒꯤ ꯀꯥꯝꯊꯣꯔꯛꯑꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯇꯦꯕꯜꯒꯁꯦ ꯁꯂꯥꯛ ꯁꯥꯔꯦꯕ ꯔꯨꯃꯥꯜ ꯑꯗꯨꯅ ꯆꯣꯡꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯄꯥꯝꯃꯨꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨ ꯌꯦꯡꯉꯤ ꯄꯨꯡ 3 ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ
ꯊꯣꯏꯕꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯃꯈꯣꯡꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯔꯣꯁꯟꯅ ꯍꯣꯔꯟ ꯈꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯅꯪ ꯒꯥꯔꯤ ꯌꯥꯎꯔꯤꯉꯩꯗꯨꯗꯅꯦ ꯑꯩ ꯒꯦꯠ ꯐꯥꯎꯗ ꯌꯥꯍꯧꯒꯦ꯫ ꯔꯣꯁꯟ ꯑꯃꯨꯛ ꯇꯣꯡꯉꯣ ꯔꯦꯟ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯊꯣꯏꯕꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯅꯤꯌꯦ ꯒꯦꯠ ꯐꯥꯎꯗꯪ ꯌꯥꯎꯒꯦ꯫ ꯅꯣꯏ ꯅꯨꯄꯤꯅꯒ ꯎꯔꯒ ꯑꯃꯨꯛ ꯅꯪꯅ ꯁꯝ ꯐꯣꯏꯕꯤꯗꯅ꯫ ꯑꯁ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅꯕ ꯅꯪꯁꯨꯕ꯫ ꯑꯗꯣ ꯅꯪ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯔꯦꯅ ꯇꯥꯏ ꯀꯝꯗꯧꯒꯦ? ꯆꯠꯂꯤꯌꯦ ꯁꯤꯡꯖꯃꯩꯗ꯫ ꯈꯪꯗꯦꯗ ꯏꯃꯨꯡꯗꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯐꯩ꯫ ꯐꯩ ꯍꯣꯠꯅꯧ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯇꯥꯡ ꯂꯥꯛꯑꯗꯤ ꯄꯥꯡꯒꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣꯏ ꯅꯣꯏꯔꯣꯝꯗꯅꯦ ꯑꯉꯥꯡ ꯇꯨꯏꯁꯟꯒ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯈꯔ ꯇꯧꯒꯦ꯫ ꯔꯣꯁꯟ ꯑꯃꯨꯛ ꯑꯩ ꯍꯪꯂꯛꯀꯦ꯫ ꯌꯥꯔꯦ ꯈꯥꯝꯃꯣ ꯑꯩ ꯑꯣꯇꯣꯗ ꯆꯠꯈ꯭ꯔꯒꯦ꯫ ꯔꯣꯁꯟ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒꯦ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯂꯝꯕꯤꯅꯤ ꯀꯩꯅꯣ꯫ ꯑꯁ ꯐꯔꯦ ꯑꯗꯨꯝ ꯆꯠꯂꯁꯤꯀꯣ ꯑꯗꯨꯗꯤ꯫ ꯔꯣꯁꯟ ꯑꯃꯨꯛ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯥ ꯅꯍꯥꯒ ꯑꯝꯇ ꯈꯪꯅꯗ꯭ꯔꯣ? ꯊꯣꯏꯕꯤ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯗ ꯌꯨꯝꯒꯤ ꯈꯜꯂꯤꯉꯩꯗꯅꯦ ꯅꯨꯄꯥꯒ ꯁꯪꯗ꯭ꯔꯦꯗꯨꯅꯤ꯫ ꯑꯁ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯗ꯫ ꯃꯅꯤꯄꯨꯔꯤꯗ ꯃꯥꯁꯇꯔ ꯇꯧꯔꯕꯅꯤꯅ ꯋꯥꯍꯩꯗꯨꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕꯤꯗ ꯍꯥꯏꯔꯛꯑꯦꯗꯅ꯫ ꯃꯇꯝꯗꯣ ꯉꯥꯏꯔꯤꯅꯦ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯕꯅꯤ꯫ ꯌꯥꯏ ꯃꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤꯀꯣ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯣꯏꯕꯤꯒꯤ ꯔꯦꯟꯠ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯔꯣꯁꯟ ꯑꯃꯨꯛ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯂꯛꯏ꯫ ꯔꯣꯁꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯔꯨꯝꯗꯨꯗ ꯂꯩꯔꯝꯂꯦ꯫ ꯔꯣꯁꯅꯤꯅ ꯇꯨꯏꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦꯗ ꯑꯩ ꯇꯨꯏꯁꯟꯒ ꯑꯝꯇ ꯆꯠꯅꯤꯡꯗꯦ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨꯅꯦ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯁꯨ ꯂꯩꯕ ꯋꯥꯁꯨ ꯅꯠꯇꯕꯗꯨꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯡꯗꯨꯒꯤꯗꯤ ꯈꯜꯂꯣ꯫ ꯅꯤꯡꯊꯦꯝꯒꯤ ꯈꯜꯂꯒꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯗ ꯃꯣꯏ ꯃꯈꯨꯔꯥ ꯀꯨꯆꯨ ꯃꯨꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯎꯅꯤ ꯈꯟꯕꯗꯅꯦ ꯂꯥꯏꯃꯟ ꯀꯥꯡꯉꯦ꯫ ꯉꯔꯥꯡ ꯑꯩꯅꯒ ꯂꯥꯎꯊꯠꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ꯫ ꯑꯗꯨꯅꯦ ꯅꯪꯁꯨ ꯍꯥꯟꯅꯩ ꯏꯁꯧ ꯇꯧꯁꯜꯂꯦꯕ꯫ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦꯗꯨꯃꯅꯦ ꯈꯪꯍꯟꯕꯅꯤ꯫ ꯌꯥꯔꯦ ꯂꯣꯏꯁꯜꯂꯨꯔꯣ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯇꯥꯔꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯍꯣꯏ꯫ ꯊꯣꯏꯕꯤ ꯃꯍꯧꯁꯥꯒꯨꯝ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯏꯕꯦꯝꯃ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ꯫ ꯉꯁꯤꯗꯤ ꯏꯄꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯤꯗꯅ ꯃꯇꯝꯁꯨ ꯈꯔ ꯉꯜꯂꯤ ꯃꯥꯜꯂꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯄꯥꯕꯨꯡ꯫ ꯏꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯇꯨꯏꯁꯟ ꯇꯧꯔꯛꯄꯁꯦ ꯏꯆꯥꯒꯤ ꯂꯩꯐꯝꯗꯤ ꯏꯄꯥꯗꯤ ꯈꯪꯗ꯭ꯔꯤꯅꯦꯍꯦ꯫ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯔꯥꯞꯄꯗꯩꯅꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ꯫ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯅꯦ꯫ ꯏꯆꯥꯕꯨ ꯅꯠꯇꯦ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦꯍꯦ? ꯄꯥꯕꯨꯡ ꯏꯟꯗꯤꯔꯥꯒꯤ ꯃꯆꯥꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯂꯩꯈꯤꯗ꯭ꯔꯕ ꯕꯥꯕꯨꯒꯤ ꯃꯆꯥ ꯆꯨꯝꯃꯤꯀꯣ? ꯊꯣꯏꯕꯤ ꯏꯉꯛꯉꯛꯅ ꯃꯅꯤꯆꯟꯗ꯭ꯔꯗ ꯌꯦꯡꯉꯤ꯫ ꯑꯧ ꯃꯥꯅꯦ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡꯗꯤ ꯀꯝꯗꯧꯅ? ꯏꯆꯦ ꯑꯩꯅ ꯅꯍꯥꯟꯈꯩꯗꯒꯤ ꯏꯆꯥꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦꯁꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤꯅꯦꯍꯦ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯨꯡꯒꯤ ꯑꯔꯩ ꯂꯩꯇ ꯃꯌꯥꯝꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯀꯌꯥ ꯇꯧꯕ ꯉꯝꯗꯅꯅꯦ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯃꯛ ꯌꯥꯅꯗꯨꯅ ꯐꯥꯎꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯪ ꯄꯥꯕꯨꯡꯗꯨꯁꯨꯅꯦ ꯁꯤꯐꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ꯫ ꯍꯩꯃꯥ ꯏꯕꯥꯅꯤꯁꯦ ꯂꯦꯞꯇꯅ ꯂꯩꯔꯦꯅꯦ꯫ ꯂꯥꯛꯑꯣ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯃꯈꯥ ꯁꯥꯁꯤ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯅꯠꯇꯦ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯄꯥꯕꯨꯡ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯐꯩ ꯑꯗꯣ ꯏꯆꯥꯗꯤ ꯀꯔꯥꯏꯗ ꯂꯩꯕꯅꯣ? ꯑꯩ ꯀꯛꯋꯥꯗ ꯂꯩꯌꯦ ꯄꯥꯕꯨꯡ꯫ ꯏꯆꯥꯅ ꯃꯤꯒꯤꯗ ꯂꯩꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯆꯥꯗꯤꯅꯦ ꯏꯄꯥꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯆꯠꯀꯦ ꯑꯗꯨꯒ ꯅꯃꯥꯗ ꯍꯥꯏꯒꯦ
ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯆꯥꯁꯤ ꯑꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ. ꯅꯠꯇꯦ, ꯅꯪꯒꯤ ꯅꯅꯥꯎꯄꯤꯔꯥ ꯑꯃ ꯂꯩꯒꯨꯝ ꯇꯧꯕꯗꯣ, ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯀꯔꯥꯏꯗ ꯇꯝꯂꯕ? ꯄꯥꯕꯨꯡ ꯍꯟꯗꯛ 12 ꯊꯥꯈ꯭ꯔꯦ. ꯏꯁ, ꯌꯥꯝ ꯇꯝꯂꯦꯅ. ꯇꯟꯖꯥꯗꯨꯅ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ. ꯃꯤꯁ, ꯑꯩꯅ ꯃꯤꯁ ꯉꯥꯏꯔꯒ ꯃꯤꯁꯀ ꯄꯨꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ. ꯂꯣꯏꯔꯦ, ꯂꯥꯛꯑꯗꯕꯅꯤ. ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯑꯝꯃꯣ. ꯌꯦꯁ ꯃꯤꯁ. ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈ꯭ꯔꯦ. ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯂꯨꯈꯤꯒꯦ. ꯍꯥ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯆꯪꯉꯣ. ꯏꯄꯥ ꯏꯆꯥꯒ ꯁꯥꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤꯀꯣ. ꯆꯪꯉꯣ ꯆꯪꯉꯣ. ꯊꯣꯏꯕꯤ ꯅꯣꯛꯂꯒ, ꯍꯣꯏ ꯄꯥꯕꯨꯡ. ꯄꯥꯝꯃꯨꯕꯁꯨ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ. ꯀꯤꯆꯟꯗ ꯆꯪꯂꯒ ꯏꯁꯤꯡ ꯑꯗꯨ ꯐꯤꯜꯇꯔꯗꯒꯤ ꯌꯥꯔꯒ ꯊꯛꯏ. ꯑꯍꯥꯡꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯕꯦꯁꯤꯟꯗ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯛꯏ. ꯉꯁꯤꯗꯤ ꯅꯍꯥꯟꯈꯣꯏ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕ ꯀꯥꯒꯤ ꯀꯔꯇꯦꯟ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯂꯩꯔꯝꯃꯤ. ꯃꯥꯌꯣꯛꯅꯅ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯤ ꯊꯣꯏꯕꯤꯕꯨ ꯑꯄꯟꯕ ꯂꯩꯇꯅ ꯎꯕ ꯐꯪꯂꯦ. ꯄꯥꯝꯃꯨꯕꯅ, ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯀꯌꯥꯝꯕꯨ ꯍꯩꯗꯧꯔꯤꯒꯦ? ꯄꯥꯝꯃꯨꯕ ꯁꯧꯔꯥꯡꯅꯅ ꯃꯥꯒꯤ ꯀꯥꯒꯤ ꯄꯗꯥꯔ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯏ. ꯄꯥꯏꯔꯛꯂꯤꯕ ꯍꯦꯟꯕꯦꯒ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ. ꯄꯨꯜꯂꯤꯕ ꯅꯦꯛꯇꯥꯏꯗꯨ ꯂꯧꯊꯣꯛꯂꯒ ꯂꯣꯀꯔꯗ ꯌꯥꯟꯁꯜꯂꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯇꯨꯏꯁꯟꯒ ꯇꯧꯍꯜꯂꯦ. ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ. ꯐꯅ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯍꯦꯛꯇ ꯌꯥꯗꯦꯕ. ꯄꯥꯝꯃꯨꯕ ꯇꯛꯏꯟ ꯇꯧꯔꯤꯕ ꯁꯔꯠꯇꯨ ꯂꯨꯖ ꯑꯣꯏꯍꯜꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯑꯌꯤꯡꯕꯤꯅ, ꯄꯥꯝꯃꯨꯕ, ꯁꯤ ꯆꯥ ꯊꯛꯑꯣ, ꯁꯤꯗ ꯂꯩꯔꯦ. ꯑꯣ, ꯅꯤꯡꯊꯤꯕꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ? ꯀꯨꯏꯔꯦ ꯍꯜꯂꯛꯄ. ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯃꯗꯨꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯎꯗꯣꯏꯁꯦ. ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯀꯥꯗꯨꯗ. ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯂꯒ, ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯕ. ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯇꯞꯅ ꯆꯪꯂꯛꯏ. ꯕꯦꯝꯃ, ꯆꯥꯗꯣ ꯏꯄꯥꯒꯤꯁꯨ ꯑꯃꯠꯇ ꯄꯤꯔꯛꯑꯣ. ꯍꯣꯏ ꯄꯥꯕꯨꯡ, ꯍꯩꯔꯛꯀꯦ. ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ, ꯅꯤꯡꯊꯦꯝꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯤꯡꯊꯤꯅ ꯑꯋꯥꯠ ꯑꯄꯥ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯃꯅꯤꯆꯟꯗ꯭ꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥ ꯀꯞ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ. ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯐꯝꯊꯩ. ꯋꯥꯈꯜ ꯃꯑꯣꯟ ꯃꯉꯣꯟ ꯑꯃꯨꯛ ꯈꯜꯂꯤ. ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯕꯨ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯔꯁꯤꯔꯅꯦ. ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯏꯪꯅ ꯐꯖꯩ. ꯃꯔꯥꯁꯤꯁꯨ ꯃꯔꯩ, ꯃꯍꯩꯁꯨ ꯍꯩ. ꯑꯇꯣꯝꯕꯁꯨ ꯃꯇꯤꯛ ꯆꯥꯔꯦ. ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯦꯅ. ꯀꯥꯟꯗꯦ, ꯑꯩ ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯦ ꯆꯠꯇꯕ ꯌꯥꯗꯕꯅꯤ. ꯃꯅꯤꯆꯟꯗ꯭ꯔ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯖꯔꯤ. ꯅꯤꯡꯊꯦꯝ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯅꯤ. ꯅꯤꯡꯊꯦꯝ ꯀꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯣꯠꯆꯩ ꯄꯦꯟꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯂꯛꯏ. ꯄꯥꯝꯃꯨꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ. ꯊꯣꯏꯕꯤꯒ ꯄꯥꯝꯃꯨꯕꯒ ꯕꯣꯝ ꯂꯥꯎꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯦꯡꯖꯤꯟꯅꯩ. ꯊꯣꯏꯕꯤ ꯇꯨꯁꯟꯒꯤ ꯇꯧꯕꯗ ꯄꯥꯝꯃꯨꯕꯅ ꯈꯨꯗꯥꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯐꯥꯗꯨꯅ ꯁꯄꯣꯔꯠ ꯇꯧꯏ. ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯌꯥꯜꯂꯤ. ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯩ, ꯑꯅꯤꯃꯛ ꯌꯦꯡꯅꯕ ꯉꯝꯗꯦ. ꯊꯣꯏꯕꯤ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ. ꯄꯥꯝꯃꯨꯕꯁꯨ ꯊꯣꯏꯕꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯆꯠꯍꯧꯕꯗꯨ ꯃꯤꯠꯇ ꯈꯪꯉꯨ ꯎꯔꯛꯏ. ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯊꯣꯏꯕꯤꯗꯤ ꯄꯥꯝꯃꯨꯕꯅ ꯈꯪꯗ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯗꯗꯨꯅ ꯇꯨꯁꯜꯂꯤ. ꯄꯥꯝꯃꯨꯕ ꯃꯁꯥꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯗꯨ ꯍꯦꯛ ꯑꯣꯏꯔꯛꯏ. ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯃꯆꯥ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈꯤ. ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯠ. ꯗꯦꯝ ꯏꯠ! ꯄꯥꯝꯃꯨꯕ ꯑꯃꯨꯛꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ. ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯀꯨꯝꯕꯗꯨ ꯃꯃꯤꯠꯇꯨꯅ ꯎꯔꯛꯏ. ꯑꯦ, ꯁꯣꯖꯥꯠꯂꯣ? ꯑꯁ, ꯑꯩꯁꯨ ꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯈꯪꯈꯤꯗ꯭ꯔꯦꯍꯦ. ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯅ ꯆꯩꯅꯥ ꯐꯥꯎꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ? ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯈꯜꯂꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯀꯔꯤ ꯃꯔꯤꯕꯨ ꯑꯣꯏꯒꯕ ꯃꯥ ꯑꯩ ꯂꯩꯅꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ.